Welcome to my YouTube channel. Infinity Rankers na adom butaram noksari. Channel asibu growth tobada mayamgi mateng ijari mayam support tobiramu. Channel asibu subscribe tobiramu, like nambiramu, comment pibiramu. Maya asoiba aranba yauragasu mayam na chumthokpiu suggestion pibiramu. Mathangi video singta asoiba sing semthoknabagi khudongchaba pibiu haijari. ꯑꯍꯥꯟꯕꯗ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯦꯐꯔꯃꯦꯇꯤꯚ ꯇꯧꯈ꯭ꯔꯦꯗꯅ ꯀꯣ ꯑꯗꯒꯤ ꯅꯦꯒꯦꯇꯤꯚ ꯇꯧꯈ꯭ꯔꯦꯗꯅ ꯑꯗꯒꯤ ꯏꯟꯇꯣꯔꯒꯦꯇꯤꯚ ꯇꯧꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅ ꯏꯟꯇꯣꯔꯒꯦꯇꯤꯚ ꯅꯦꯒꯦꯇꯤꯚꯅꯦꯕ ꯏꯟꯇꯣꯔꯒꯦꯇꯤꯚ ꯅꯦꯒꯦꯇꯤꯚꯇ ꯀꯟꯖꯨꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯅ ꯑꯃꯨꯛ ꯇꯥꯛꯀꯗꯣꯏꯁꯤꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯁꯤꯒꯤ ꯑꯥꯔꯊꯁꯤꯗꯤꯅꯦ ꯑꯩ ꯄꯨꯂꯞ ꯂꯣꯏꯔꯒ ꯀꯃꯥꯏꯅ ꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯇꯥꯛꯀꯦꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯅꯤꯌꯣꯝꯁꯦ ꯍꯥꯟꯅ ꯈꯪꯉꯣ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯅꯤꯌꯣꯝꯁꯦ ꯈꯪꯉꯣ ꯁꯤ ꯂꯣꯏꯔꯒ ꯃꯊꯪ ꯃꯊꯪ ꯂꯥꯛꯀꯗꯣꯏꯅꯦꯕ ꯁꯨꯝ ꯃꯔꯛ ꯊꯠꯅ ꯑꯩ ꯀꯩꯅꯣꯝ ꯃꯌꯥꯝꯗ ꯀꯩꯅꯣꯝꯇ ꯍꯥꯏꯍꯧꯒꯦ ꯑꯩꯒꯤ ꯃꯊꯪꯒꯤ ꯁꯤꯒꯤ ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯁꯤ ꯃꯔꯛꯇ ꯑꯗꯨꯝ ꯑꯩꯒꯤ ꯀ꯭ꯂꯥꯁ 9ꯒ 10ꯒ 11 12ꯒꯤ ꯃꯦꯠꯁꯀꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯞꯂꯣꯗ ꯇꯧꯔꯛꯑꯅꯤꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯏꯟꯐꯤꯅꯤꯇꯤ ꯔꯦꯡꯀꯔꯁ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯦꯛꯇꯤꯚ ꯚꯣꯏꯁꯇ ꯀꯩꯗꯧꯔꯦ ꯏꯟꯇꯣꯔꯒꯦꯇꯤꯚ ꯍꯥꯏꯕ ꯑꯃꯒ ꯏꯟꯇꯣꯔꯒꯦꯇꯤꯚꯀ ꯅꯦꯒꯦꯇꯤꯚꯀ ꯄꯨꯟꯁꯤꯟꯗꯣꯏꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯀꯟꯖꯨꯒꯦꯠ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯁꯤ ꯌꯦꯡꯉꯛꯑꯣ ꯈꯪꯉꯤꯀꯣ ꯑꯍꯥꯟꯕ ꯆꯞ ꯃꯥꯟꯅꯅ ꯀꯩꯗꯧꯔꯦ ꯃꯃꯥꯡꯗ ꯇꯧꯈꯤ ꯑꯗꯨꯃꯥꯏꯅ ꯀꯩꯗꯧꯔꯦ ꯁꯤꯁꯤꯁꯨ ꯁꯤꯡꯒꯨꯂꯔ ꯄ꯭ꯂꯨꯔꯦꯜ ꯂꯣꯏ ꯂꯩꯒꯅꯤ ꯇꯦꯟꯁ ꯑꯍꯨꯝꯃꯛ ꯀꯟꯖꯨꯒꯦꯠ ꯇꯧꯒꯅꯤꯀꯣ ꯑꯍꯥꯟꯕꯗ ꯀꯩꯅꯣ ꯄ꯭ꯔꯖꯦꯟ ꯏꯟꯗꯤꯐꯤꯅꯤꯠ ꯍꯥꯟꯅ ꯇꯧꯔꯁꯦꯕ ꯏꯟꯗꯤꯐꯤꯅꯤꯠ ꯇꯦꯟꯁꯁꯦ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯁꯤꯝꯄꯜ ꯄ꯭ꯔꯖꯦꯟ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩꯀꯣ ꯅꯦꯛꯁꯇ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯐꯥꯔꯁꯇ ꯅꯤꯌꯣꯝꯗꯣ ꯍꯥꯟꯅ ꯏꯔꯣꯕ ꯀꯃꯥꯏꯅ ꯏꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯏꯔꯛꯑꯒꯦꯕ ꯑꯍꯥꯟꯕꯗ ꯀꯩꯅꯣ ꯏꯟꯇꯣꯔꯒꯦꯇꯤꯚ ꯅꯦꯒꯦꯇꯤꯚꯇꯁꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯦ ꯑꯧꯖꯤꯂꯔꯤ ꯚꯥꯔꯕ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯈꯪꯉꯤꯀꯣ ꯑꯍꯥꯟꯕꯗ ꯌꯦꯡꯉꯣ ꯗꯨ ꯅꯠꯇ꯭ꯔꯒ ꯗꯁ ꯍꯥꯏꯔꯛꯑꯅꯦꯕ ꯁꯤꯁꯤꯁꯨ ꯀꯣ ꯄ꯭ꯂꯁ ꯁꯕꯖꯦꯛ ꯍꯥꯞꯄꯛꯑꯅꯤ ꯑꯗꯨꯒ ꯅꯦꯒꯦꯇꯤꯚꯀꯤ ꯅꯣꯠ ꯍꯥꯞꯄꯛꯑꯅꯤ ꯀꯣ ꯄ꯭ꯂꯁ V1 ꯍꯥꯞꯄꯛꯑꯅꯦꯕ ꯄ꯭ꯂꯁ ING ꯍꯥꯞꯆꯤꯜꯂꯛꯑꯅꯤ ꯁꯤꯅ ꯀꯣꯏꯁꯟ ꯃꯥꯔꯛ ꯍꯥꯞꯄꯛꯀꯅꯤ ꯁꯨꯃꯥꯏꯅ ꯁꯦꯝꯃꯛꯀꯗꯣꯏꯕ ꯁꯤꯁꯦ ꯀꯥꯎꯕ ꯌꯥꯔꯣꯏꯕ ꯌꯥꯔꯕ ꯁꯤꯁꯦ ꯏꯌꯣꯀꯣ ꯁꯤꯁꯦ ꯑꯝꯇꯪ ꯈꯪꯍꯧꯀꯣ ꯐꯖꯅ ꯁꯕꯖꯦꯛꯁꯤꯒꯤ ꯃꯃꯥꯡꯗ ꯀꯩꯅꯣ ꯗꯨ ꯅꯠꯇ꯭ꯔꯒ ꯗꯁ ꯍꯥꯞꯄꯛꯑꯅꯤꯗꯅ ꯑꯗꯨꯒ ꯁꯕꯖꯦꯛ ꯍꯥꯞꯄꯛꯑꯅꯤ ꯅꯣꯠ ꯍꯥꯞꯄꯛꯑꯅꯤ ꯑꯗꯨꯒ V1 + ING ꯅꯣꯠ ꯍꯥꯞꯄꯛꯏꯁꯦ ꯀꯩꯅꯣ ꯑꯩꯅ ꯅꯦꯒꯦꯇꯤꯚ ꯁꯦꯟꯇꯦꯟꯁ ꯁꯦꯝꯕꯒꯤ ꯑꯗꯒꯤ ꯏꯟꯇꯣꯔꯒꯦꯇꯤꯚꯒ ꯅꯦꯒꯦꯇꯤꯚꯀ ꯄꯨꯟꯕꯒꯤꯅꯦꯕ ꯁꯤꯅ ꯅꯤꯌꯣꯝ ꯉꯁꯥꯏ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯇꯣꯉꯥꯟꯅꯦꯕ ꯀꯃꯥꯏꯅ ꯏꯔꯛꯑꯅꯤ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯦꯕ ꯑꯍꯥꯟꯕꯗ ꯏꯗꯣꯏꯁꯦ ꯀꯩꯅꯣ ꯁꯕꯖꯦꯛ ꯏꯔꯣꯏ ꯀꯩꯅꯣ ꯑꯍꯥꯟꯕꯗ ꯑꯩ ꯂꯣꯏ ꯁꯝꯖꯜꯂꯒꯦ ꯀꯩꯅꯣ ꯁꯤꯡꯒꯨꯂꯔ ꯄ꯭ꯂꯨꯔꯦꯜ ꯂꯣꯏ ꯊꯥꯗꯣꯏꯅꯤꯀꯣ ꯊꯥꯔꯒꯁꯨ ꯑꯩꯈꯣꯏꯁꯤ ꯁꯤ ꯊꯥꯔꯣꯏꯒꯦꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯀꯣ ꯀꯩ ꯍꯥꯏꯔꯅꯤ ꯁꯤꯗ ꯑꯥꯏꯗ ꯀꯩ ꯍꯥꯏꯒꯤ ꯗꯨ ꯍꯥꯏꯈꯤꯗ꯭ꯔꯣ ꯗꯨ ꯍꯥꯏꯔꯒ ꯁꯕꯖꯦꯛ ꯏꯔꯣ ꯁꯕꯖꯦꯛꯇꯤ ꯑꯥꯏꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯏꯟꯇꯣꯔꯒꯦꯇꯤꯚ ꯅꯦꯒꯦꯇꯤꯚꯀꯤ ꯅꯣꯠ ꯍꯥꯞꯄꯣ ꯑꯗꯨꯒ ꯁꯤ V1 ING ꯍꯥꯞꯄ ꯌꯥꯗꯦ ꯀꯟꯇꯤꯅ꯭ꯌꯨꯁꯀꯤꯅ ꯁꯣꯏꯔꯦ ꯀꯣ ꯁꯣꯏꯔꯤꯀꯣ V1ꯗꯪ ꯑꯣꯏꯒꯗꯕ ꯑꯩ ꯀꯟꯇꯤꯅ꯭ꯌꯨꯁꯀꯤ ꯚꯥꯞꯇ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ V1 ꯑꯣꯏꯒꯗꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯣꯏꯅꯤꯀꯣ V1 ꯑꯗꯨꯗꯤ ꯏꯠ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨꯒ ꯀꯣꯏꯁꯟ ꯃꯥꯔꯛ ꯍꯥꯞꯄꯣ ꯁꯨꯃꯥꯏꯅ ꯈꯪꯉꯤꯀꯣ ꯑꯗꯒꯤ ꯃꯊꯪꯗ ꯇꯨꯗ ꯁꯤꯗ ꯋꯤꯗꯗꯤ ꯀꯩꯅꯣ ꯋꯤꯗꯁꯨ ꯗꯨ ꯍꯥꯏꯌꯦꯕ ꯗꯨ ꯋꯤ ꯅꯣꯠ ꯏꯠ ꯍꯥꯏꯔꯛꯑꯅꯤ ꯀꯣꯏꯁꯟ ꯃꯥꯔꯛ ꯍꯥꯞꯄꯣ ꯌꯥꯔꯦꯀꯣ ꯅꯦꯛꯁꯇ ꯇꯧꯗꯣꯏꯁꯦ ꯌꯨꯗꯁꯨ ꯗꯨ ꯍꯥꯏꯅꯤꯀꯣ ꯗꯨ ꯌꯨ ꯅꯣꯠ ꯏꯠ ꯍꯥꯏꯔꯛꯑꯅꯤ ꯀꯣꯏꯁꯟ ꯃꯥꯔꯛ ꯍꯥꯞꯄꯨꯀꯣ ꯗꯨ ꯌꯨ ꯅꯣꯠ ꯏꯠ ꯍꯥꯏꯔꯛꯑꯅꯤ ꯁꯤꯗ ꯌꯥꯔꯦꯀꯣ ꯑꯗꯒꯤ ꯍꯤꯗꯗꯤ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯣ ꯊꯥꯔꯠ ꯄꯔꯁꯟ ꯁꯤꯡꯒꯨꯂꯔ ꯃꯃꯥꯡꯗ ꯍꯥꯞꯈꯤꯕꯗꯣ ꯗꯁ ꯑꯗꯨꯝ ꯍꯥꯞꯈꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯗꯁ ꯍꯥꯏꯔꯛꯑꯅꯤ ꯁꯤꯗ ꯗꯁ
he not eat 하이라네. 하니까 여기 do they 거 not eat 하이라네. 뭐 하빠네. 하니까 아주 다시 한번 홀레시 그냥 present continuous. 맞아. present continuous tense다. continuous tense다. 아이는 마망데 이기부도 소이기부도 아두네바 합되지. 저는 제대로 그냥 is नत्रगा am नत्रगा are हापनेबको अदुगा subject हापसलो अदुगा not हापो को अदुगा plus b1 plus ing ing हेंजलुबदो को मथंग ममांगदा इन हेंजलुबदो सिसे ओइगदबो continuous ओइगदबो आइना present indefinite दा हापुरेबको सी सोइरिनेबो को सिदादि सुमेको b1 हापदो सिदा ing हापदो continuous नत्रो ing हापदो आइना कनोदा indefinite हापुरेबा सोइरेबको असे सेveral समतुए जुमुक सुमतुएको अदा हामदिरो m दि I दि कनो m हाइड्रो am I not को am I not eating हाइराने m इरे को सानाबा अदगी सब्जेक्ट हापे सब्जेक्ट अमो अलमे सब्जेक्ट थरमियो सब्जेक्ट हापो प्लस नॉट हापो सब्जेक्ट हापो तो सब्जेक्ट हापो मुको m is m are प्लस सब्जेक्ट प्लस नॉट हाइरागा तो इदो अदु तारगदि कै तोरानी हारो नॉट b1 दि कैनो eating हाइर नत्रो ing स्मा हापो अदगी are we not eating हाइराने क्वेश्चन मार्क हाप काउगनिको क्वेश्चन मार्क हाप काउगनिको सोइजे आइसु हाँ are you not eating हाइराने सुदा ताइको are you not eating थांगा मथंगा 3 दा 2 निको से 3 दा ने he ददि हाइबु मेट्रो he ददि is हापेबको he is लायदना अदुगा he लानेबा not eating हाइराने अंदeko ana adigi are they ko not eating hairane question mark loi hakodo sa haibido sai ka si niyom do ai hogdobado yongo is mr haidana aduga subject hakon plus subject hapedana subject ki mathang da not hapakaneba aduga continuous oibagi v1 plus ing ai si tharamedo adugi ni ai hapai ko present perfect natra ha perfect tadi kai haigdageba perfect tense tadi kai darani have natraga has hairakane have natraga has hairakane aduga plus ko subject lani plus not hapani ko aduga v1 v3 oigadaba sada have perfect nina aduga kai darani subject in question mark hapo sumana hapo सियान ताब्रो आइको अदि इरसे आहामदा केदरे मथंग आइरो सब्जेक्ट दि आई दि हेप हाइड्रो अदुन हेप नक ममांग कारो अदु सब्जेक्ट हापो अदुगा नोट हापो अदुगा b3 हैब नत्रो b3 दि इतन हाइरानेबा खंगको अदु क्वेश्चन मा हापो दंत्रा सुमा हापो अदि मथंग दा हेप वी दजु हेप हाइड्रो हेप वी नॉट इतन हाइराने माने क्वेश्चन मा हापो अदि मथंग दा टू दा have you ko have you not eaten hairane bo have you not eaten adagi mathang jo have you hairane ba you not eaten hairane ma i yani ko adagi mathang da 3 dadi he dadi habiletro he dadi kai hagi ge has hydro has he ko not eaten hairane kusuma adagi have kaya mathang hairo
have they ꯀꯣ not eaten ꯍꯥꯏꯔꯛꯑꯅꯤ ꯍꯥꯏꯕ ꯁꯤꯐꯥꯎꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯑꯗꯨ ꯃꯊꯪ ꯆꯜꯂꯔꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯏꯔꯁꯦ ꯃꯊꯪꯗ ꯍꯥꯏꯔꯣ ꯃꯊꯪꯗ ꯄꯔꯐꯦꯛ ꯀꯟꯇꯤꯅ꯭ꯌꯨꯁ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯗꯨꯗꯤ ꯏꯔꯣ ꯄꯔꯐꯦꯛ ꯄ꯭ꯔꯦꯖꯦꯟ ꯄꯔꯐꯦꯛ ꯀꯟꯇꯤꯅ꯭ꯌꯨꯁ ꯅꯠꯇ꯭ꯔꯥ ꯀꯟꯇꯤꯅ꯭ꯌꯨꯁ ꯇꯦꯟꯁꯇ ꯏꯗꯣꯏꯁꯦ ꯍꯥꯏꯔꯣ ꯃꯥꯒꯤ ꯅꯤꯌꯣꯝꯗꯤ ꯀꯩꯗꯧꯔꯅꯤ ꯍꯥꯏꯔꯣ ꯁꯤꯁꯨ ꯍꯦꯞ ꯅꯠꯇ꯭ꯔꯒ ꯍꯦꯁ ꯍꯥꯏꯔꯛꯑꯅꯦꯕ ꯄ꯭ꯂꯁ ꯁꯕꯖꯦꯛ ꯏꯔꯦꯗꯅ ꯑꯗꯨꯒ ꯅꯣꯠꯁꯤꯁꯨ ꯍꯥꯞꯄꯛꯑꯣꯕ ꯁꯕꯖꯦꯛꯀꯤ ꯍꯦꯛ ꯃꯇꯨꯡꯗ ꯑꯗꯨꯒ ꯄ꯭ꯂꯁ ꯕꯤꯟ ꯍꯥꯞꯄꯛꯑꯅꯦꯕ ꯁꯤꯗ ꯕꯤꯟ प्लस v1 प्लस ing ꯁꯨꯃꯥꯏꯅ ꯍꯥꯞꯆꯟꯒꯗꯣꯏꯕ ꯈꯪꯉꯦ ꯀꯟꯇꯤꯅ꯭ꯌꯨꯁꯅꯤꯅ v1 प्लस ing ꯁꯤ ꯍꯥꯞꯀꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯅꯤꯌꯣꯝꯁꯤ ꯏꯜꯂꯣ ꯆꯜꯂꯣꯏꯗꯣꯏꯅꯤꯀꯣ ꯌꯥꯝ ꯆꯜꯂꯛꯀꯗꯣꯏꯅꯤ ꯁꯤꯗ ꯕꯣꯏꯁꯤ ꯆꯜꯂꯣꯏꯗꯣꯏꯅꯤ ꯁꯤꯗ ꯌꯦꯡꯉꯣ ꯃꯊꯪꯗ ꯇꯧꯗꯣꯏꯁꯦ ꯏꯔꯣ ꯑꯍꯥꯟꯕꯗ ꯀꯩꯗꯧꯔꯅꯤ ꯍꯦꯞ ꯅꯠꯇ꯭ꯔꯣ ꯑꯥꯏꯗ ꯍꯦꯞ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯦꯞ I not been ꯍꯥꯏꯔꯛꯑꯅꯦꯕ ꯁꯤꯗ been eating ꯚꯥꯞꯇꯤ ꯀꯩꯅꯣ v1ꯗꯤ ꯀꯩꯅꯣ eat ꯅꯠꯇ꯭ꯔꯣ ꯑꯗꯨꯗ ing ꯍꯥꯞꯆꯜꯂꯣ eating ꯍꯥꯏꯔꯅꯤ ꯑꯗꯨꯒ question mark ꯍꯥꯞꯄꯣ ꯑꯗꯒꯤ ꯃꯊꯪꯗ have we ꯀꯩꯗꯧꯔꯦ we not ꯍꯥꯏꯔꯛꯑꯅꯦꯕ ꯑꯗꯒꯤ been ꯍꯥꯏꯔꯛꯑꯅꯦꯕ ꯁꯤꯗ been eating ꯍꯥꯏꯔꯛꯑꯅꯤ ꯑꯗꯨ question mark ꯍꯥꯞꯄꯒ ꯀꯣ have we not been eating ꯍꯥꯏꯔꯛꯑꯅꯦꯕ ꯑꯗꯒꯤ ꯃꯊꯪꯁꯤꯗꯗꯤ ꯑꯩ ꯂꯣꯏ ꯁꯝꯖꯤꯜꯂꯛꯑꯒꯦ ꯇꯨꯗ ꯑꯗꯒꯤ have ꯍꯥꯏꯔꯒ you ꯍꯥꯏꯔꯛꯑꯅꯦꯕꯀꯣ you not been eating ꯍꯥꯏꯔꯛꯑꯅꯤ question mark ꯍꯥꯞꯄꯅꯤ ꯑꯗꯒꯤ have we you ꯅꯠꯇ꯭ꯔꯣ ꯁꯤꯗ you not have been eating ꯀꯣ question mark ꯌꯥꯔꯦꯀꯣ ꯑꯗꯒꯤ ꯃꯊꯪꯗ ꯍꯤꯗꯗꯤ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯣ ꯍꯤꯗꯗꯤ ꯀꯩ ꯍꯥꯏꯔꯅꯤ ꯍꯤꯗꯗꯤ ꯍꯦꯁ ꯂꯥꯛꯑꯦꯕ he has he not been eating ꯍꯥꯏꯔꯛꯑꯅꯦꯕ ꯑꯗꯨꯒ question mark ꯍꯥꯞꯄꯅꯦꯕ ꯑꯗꯒꯤ ꯁꯤꯗꯗꯤ ꯀꯩꯅꯣꯗꯗꯤ ꯗꯦꯗꯗꯤ have ꯍꯥꯏꯔꯛꯀꯅꯤ have they ꯀꯣ not been eating ꯍꯥꯏꯔ question mark ꯍꯥꯞꯄꯅꯦꯕ ꯁꯤꯐꯧ ꯇꯧꯔꯁꯤ ꯉꯁꯤꯒꯤ